Union Home Minister na luchingduna awang bathakta security ki mifam pangthoktuna irang asi loisinaba honarabasu Khutlai Paiba Kuki Singna kai hobagi thabak leptana adumak chathari ngarang numidangi pung tara khara helakpa duwaida Jiribam gi Leingangpokpi naka checkpoint wakhong haina khangnaba police ki point ama Khutlai Paiba Kuki ni chingnaba Singna Mei Tharamkhre hairiba mafam asi Jiribam district headquarter dagi nongpokromda subna ki kilometer 3 khaktamak lapna leiba mafam amani thodok aduga mari leinana changsiluba security ki reinforcement amadi fire service ki gari singda kuki militant singna masing yamlaba nongmei maru kapsillakpadagi nakalani gi marakta khut thoknakhre hiramasi gi matangda report ama Jiribam phamse Jiribam gi Leingangpokpi naka police check post aina khangnaba adugumba Leingangpokpi national highway 37 lambi paring asigi yelon thangbadana jingi saruksina kuki furupsina khundaba Tamanglang district ki Tawsem subdivision gi manung chana leiba Phaitol village hariba mafam oiriba aduga oiron thangbasina Jiribam district chinba aduga Jiribam district ki naka check post oiriba adugumba mafam adudani huji lejirebse hariba mafam asida ngarang pung 10 rom tarakba adaida Kuki Khutlai Paiba Singna hariba check post asigi bunker police ki oiba duty tariba adugumba mafam asida mai thado ambadagi hariba thawdo adu thokiba adugumba mafam adudani huji lejaribasi hariba check post asida mamangda akogi nongoi kapsalakpa amadi bom langjilakpana chingba akogi nakagi check tawiba adugumba mafam asida thokiba kaya ama leibadagi security ki problem khara leibadagi hariba mafam asida nungthang lepagi thabaksi lepkhibagi khudongchaba lawraga hariba mai thabagi thawdo asi ngarang chatharikibani ngang mai sakpi thodo je tho matungda Jiribam gi reinforcement team na phom asidagi mai sakpom phom adu changsen giba matamda Kuki Khutlai Paiba Singna laiba team adu da nongmai kapsilakpadagi mafam adu da security singda akanba mong da mungnaba thoki loinana security gi maning da lakpai Jiribam fire service ki fire brigade gari da su nongmai masing khangdaba nongmai maru ke ama kapsilakpadagi fire service ki gari adu phom adu da khamba ngamdadana Leingangpokpi gi petrol pump tana thogalaga ngahak tangai duna leibagi pawsu leigibagi irena nakal ani marakta Jiribam district police ka Kuki Khutlai Paiba Singna akan mamongda mungnabagi adugumba nongoi makhol kaya ama ngarang dang yamna tanagibagi irona hujik phawbagi onadi adugumba thodokpa paudi leitre aduma putra mathoi rom taba daida nongoi makhon taba lekhibadagi hujik phawba thodokpa khuthoknaba amadi thoningda thodok thokpagi paudi leitri adumakpu Jiribam ko thangnana leiba asingbo Phaitol village ta Tamanglang district police amadi 39 battalion Assam rifle ga hujik combing operation chathakre haiba paw amadi tari hariba combing operation asida Khutlai Paiba amadi tonga program sing phabagi pawdi hujik phawgi oine di leitri laklibo wafam di hariba Jiribam amadi Tamanglang district ani ga tainariba national highway paring asigi yelon thangbada leiba Phaitol village aduga oinon thangbada leiba Jiribam district hariba ani sigi marakta sahi amagi mamangdagi horaga Assam rifle na security ngak selaga leiraliba mafam asida karamna jingdu adudagi bakhada kumthara aga hariba police ki nakapoina si mai tharibano haibasiti Jiribam praja miyam ki achawbo hangamoi Audam Jariba, Rosimala Sagavam, SKTV News, Jiribam District.